ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯅꯤ ꯃꯇꯥꯎ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒ ꯂꯦꯞꯃꯤꯟꯅꯔꯕꯗꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯡꯃꯨꯛꯇ ꯋꯥꯡꯏ꯫ ꯃꯍꯥꯛ ꯅꯦꯝꯖꯩ ꯍꯥꯏꯔꯒꯁꯨ ꯁꯨꯕ ꯅꯣꯝꯕꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯀꯜꯂꯤ, ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏ, ꯑꯃꯗꯤ ꯃꯤ ꯄꯤꯛꯄꯅꯤꯅ ꯎꯖꯥꯎꯒꯤ ꯃꯊꯛꯇ ꯎꯏꯅ ꯃꯌꯨꯝ ꯁꯥꯏ꯫ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯌꯦꯡꯕꯗ ꯐꯖꯩ꯫ ꯃꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯧꯌꯥꯏꯃ ꯀꯧꯏ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯈꯛ ꯂꯩꯖꯩ, ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯏ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯁꯥꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯩ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯔꯁꯨ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯆꯥꯗꯦ꯫ ꯂꯧꯌꯥꯏꯃꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯏ, ꯑꯗꯨꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯃꯗꯤ ꯑꯈꯥꯡ ꯀꯟꯕ ꯃꯤꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯤꯅ ꯃꯥꯕꯨ ꯅꯦꯝꯃꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯛꯅꯕꯤꯕꯗ ꯃꯥ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯤꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯃꯒꯨꯟ ꯈꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯔꯤ, ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯟꯅꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ, ꯆꯠꯃꯤꯟꯅꯩ, ꯆꯥꯃꯤꯟꯅꯩ, ꯊꯛꯃꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯂꯧꯌꯥꯏꯃ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯄꯥꯔꯤꯗꯤ ꯂꯩꯔꯝꯗꯦ꯫ ꯊꯕꯛꯀ ꯆꯠꯊꯣꯛꯈꯤꯖꯥꯠꯂꯅꯤ? ꯂꯩꯇꯦꯅꯦ꯫ ꯉꯥꯛꯇ ꯐꯝꯂꯒ ꯉꯥꯏꯈꯤꯒꯦ, ꯋꯥꯔꯦꯗ ꯅꯨꯡꯁꯥꯁꯤꯅꯒ꯫ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥꯅꯒ ꯁꯥꯕꯒ ꯃꯥꯡꯒꯣꯜꯗ ꯇꯨꯝꯊꯣꯛꯂꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯄꯥꯔꯤ ꯈꯣꯏꯗ ꯂꯥꯛꯏ꯫ ꯀꯣꯟꯊꯣꯡꯗ ꯌꯧꯔꯛꯂꯦ꯫ ꯃꯤ ꯑꯃ ꯇꯨꯝꯕꯗꯤ ꯎꯏ꯫ ꯃꯥꯗꯤ ꯄꯥꯔꯤꯅꯤ ꯈꯜꯂꯦ꯫ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯂꯧꯌꯥꯏꯃ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯅꯤꯡꯂꯞ ꯇꯧꯔꯛꯏ꯫ ꯂꯧꯌꯥꯏꯃ! ꯂꯧꯌꯥꯏꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯀꯧꯕꯒꯗꯣ ꯑꯃꯠꯇ ꯇꯥꯕꯤꯗꯦ꯫ ꯑꯍꯜꯗꯨꯅ ꯑꯃꯨꯛꯀ, ꯍꯥꯏ ꯂꯧꯌꯥꯏꯃ! ꯂꯧꯌꯥꯏꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯈꯨꯔꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯕꯅꯣꯅꯦ? ꯃꯄꯨꯁꯨ ꯂꯩꯇꯦꯅꯦ꯫ ꯄꯥꯔꯤ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯈꯨꯔꯥ꯫ ꯈꯨꯔꯥꯕꯨ ꯀꯗꯥꯏꯗ ꯆꯠꯊꯣꯛꯄꯤꯔꯨꯕꯅꯣ? ꯑꯩꯁꯨ ꯄꯥꯔꯤ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯂꯧꯁꯪꯗꯣ ꯃꯤ ꯈꯔ ꯊꯕꯛ ꯁꯨꯒꯗꯕ ꯋꯥꯠꯂꯤ꯫ ꯃꯥꯁꯨ ꯍꯪꯂꯝꯕꯗꯨꯗ ꯂꯥꯛꯀꯦꯔꯥ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ? ꯄꯥꯔꯤꯒ ꯄꯨꯟꯅ ꯂꯥꯛꯀꯦ ꯑꯩꯁꯨ꯫ ꯁꯦꯜ ꯈꯔ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯆꯥꯎꯕ ꯂꯧꯌꯥꯏꯃꯒꯤ ꯅꯦꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯊꯕꯛ ꯄꯥꯛꯅ ꯁꯨꯕ ꯉꯝꯂꯣꯏ, ꯁꯦꯜ ꯇꯤꯡꯂꯒ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯂꯧꯌꯥꯏꯃ, ꯑꯩꯒꯤꯗꯤ ꯃꯤ ꯑꯃꯈꯛꯇ ꯋꯥꯠꯄꯅꯤ꯫ ꯄꯥꯔꯤꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯔꯗꯤ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯈꯨꯔꯥꯁꯨ ꯍꯟꯗꯛꯇꯤ ꯁꯦꯜꯒ ꯌꯥꯝꯅ ꯂꯩꯇ꯭ꯔꯦꯗ, ꯃꯤꯒ ꯌꯥꯝꯅ ꯅꯦꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯥꯏꯗꯦꯗ ꯈꯨꯔꯥ, ꯂꯩꯇꯕꯕꯨ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯥꯔꯤꯗꯤ ꯃꯀꯣꯛꯇ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯍꯥꯞꯂꯒ ꯂꯥꯛꯏ꯫ ꯃꯄꯨ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯃꯤ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯅꯥꯅꯣꯃꯦ? ꯄꯣꯠ ꯆꯩ ꯈꯖꯤꯛꯇ ꯍꯨꯒꯦꯅ ꯇꯧꯕꯅꯦ, ꯃꯄꯨ ꯂꯩꯇ꯭ꯔꯤꯉꯩꯗ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯂꯥꯛꯑꯕꯅꯤꯅ ꯌꯥꯔꯔꯣꯏ꯫ ꯄꯥꯔꯤ ꯅꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯈꯨꯔꯥ ꯂꯥꯛꯏꯁꯦ ꯅꯪꯕꯨ ꯐꯤꯗꯥ ꯑꯃ ꯊꯥꯕꯤꯕ ꯌꯥꯗ꯭ꯔꯣ? ꯊꯥꯒꯦ ꯇꯧꯔꯝꯕꯅꯤ, ꯋꯥꯔꯤ ꯍꯧꯈ꯭ꯔꯕ ꯑꯗꯨꯗ ꯅꯪ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯜꯂꯦꯗꯅ꯫ ꯌꯥꯔꯦꯗ, ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯁꯤꯅꯅꯦ ꯍꯪꯆꯤꯠ ꯂꯥꯡꯂꯒ ꯅꯨꯡꯉꯥꯏ꯫ ꯅꯪꯒꯤ ꯌꯨꯝꯁꯦ ꯂꯩꯕꯗꯕꯨ ꯐꯅꯕꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ꯫ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯎ ꯑꯆꯧ ꯑꯆꯧꯕ ꯍꯧꯔꯕꯅꯤꯅ ꯁꯥꯕꯒꯤ ꯃꯩꯁꯥꯁꯨ ꯐꯪꯂꯝꯂꯔꯣꯏ꯫ ꯃꯅꯥ ꯃꯁꯤꯡꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯕ, ꯍꯣꯠꯅꯕ ꯀꯜꯂꯤ, ꯌꯥꯝꯅ ꯐꯩ꯫ ꯈꯨꯔꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯈꯨꯔꯥꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯅꯪꯅ ꯅꯍꯥꯟ ꯊꯕꯛ ꯍꯪꯉꯝꯕꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯃꯤ ꯑꯃ ꯍꯥꯡꯉꯤ, ꯅꯪ ꯌꯥꯎꯒꯦꯔꯥꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯕꯨ ꯁꯪꯒꯗ꯭ꯔꯣ? ꯈꯨꯔꯥ, ꯑꯩꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯔꯥꯁꯤ ꯍꯣꯏꯒꯤꯗ ꯌꯥꯎꯒꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯌꯥꯔꯔꯣꯏꯕꯣ꯫ ꯂꯧꯌꯥꯏꯃ, ꯅꯪꯕꯨ ꯊꯕꯛ ꯑꯝꯇ ꯊꯤꯔꯛꯑꯣ ꯍꯥꯏꯗꯥꯏꯅꯦ? ꯈꯨꯔꯥ, ꯑꯩꯒꯤꯗꯣ ꯃꯥꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯍꯟꯕꯤꯔꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯀꯩꯁꯨ ꯈꯨꯝꯗꯦ, ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯑꯃꯨꯛꯁꯨ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯐꯖꯔꯔꯣꯏ ꯈꯜꯂꯤ꯫ ꯂꯧꯌꯥꯏꯃꯗꯤ ꯑꯗꯨꯝ ꯍꯔꯥꯎꯅ ꯂꯩ꯫ ꯆꯥꯎꯕ ꯁꯦꯜ ꯃꯥꯡꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯝ ꯊꯤꯔꯒꯦꯗ꯫ ꯂꯧꯌꯥꯏꯃ, ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯃꯊꯪꯗ ꯑꯣꯏꯅ ꯌꯥꯎ꯫ ꯄꯥꯔꯤ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯧꯌꯥꯏꯃ ꯈꯨꯔꯥꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯥꯅ ꯃꯤ ꯅꯦꯝꯕ ꯑꯣꯏꯕꯒꯤ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯃꯁꯥꯅ ꯈꯪꯏ꯫ ꯀꯅꯥꯗꯁꯨ ꯁꯥꯎꯔꯨꯕ ꯂꯩꯇꯦ, ꯁꯥꯎꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯈꯪꯖꯩ꯫ ꯈꯨꯔꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤ ꯂꯧꯌꯥꯏꯃ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯅ
ꯃꯥꯅ ꯅꯨꯡꯉꯥꯏꯅꯕ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯃꯀꯣꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯤꯔꯥꯏ ꯇꯥꯡꯂꯤꯕ, ꯃꯁꯝꯁꯨ ꯃꯔꯨ 2ꯗꯒꯤ ꯍꯦꯟꯅ ꯍꯧꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯜꯒ ꯑꯣꯏꯔꯛꯑꯀꯥꯟꯗ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯕꯗ ꯇꯜꯂꯦꯗ꯫ ꯏꯇꯥꯎ, ꯑꯩ ꯊꯋꯥꯏꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯤꯕꯁꯦ꯫ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯒꯤꯅꯣ? ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ, ꯃꯋꯥ ꯂꯧꯔꯨꯅꯨ ꯏꯇꯥꯎ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯉꯝꯕ ꯊꯕꯛ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ ꯂꯝꯄꯥꯛꯇ ꯊꯣꯛꯎꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯄꯥꯔꯤꯌꯥ, ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯁꯤꯔꯥ? ꯀꯣꯅꯨꯡꯗ ꯁꯨꯕꯅ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯐꯪꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯕꯨꯗꯤ ꯂꯨꯍꯣꯡꯉꯔꯣꯏꯗꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪꯗꯤ ꯍꯌꯦꯡ ꯅꯆꯥꯅꯁꯨ ꯂꯩꯔꯛꯇꯣꯏꯅꯤꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯨꯍꯣꯡꯉꯣꯏꯗꯣꯏꯕ? ꯃꯔꯝ ꯍꯥꯏꯌꯨꯅꯦ꯫ ꯅꯪ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯑꯩꯁꯨ ꯂꯨꯍꯣꯡꯉꯣꯏ꯫ ꯑꯁ ꯅꯪꯁꯨꯕ, ꯑꯩꯕꯨ ꯀꯅꯥꯅ ꯂꯩꯕꯤꯗꯣꯏꯅꯣ? ꯁꯛ ꯍꯥꯏꯔ ꯐꯖꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨ, ꯌꯥꯔꯦ꯫ ꯔꯥꯁꯤ ꯌꯥꯎꯈ꯭ꯔꯕ ꯁꯛꯇꯝꯗꯣ ꯃꯥꯡꯍꯜꯂꯅꯨ꯫ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃ ꯂꯥꯛꯆꯔꯖꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤꯉꯩ ꯀꯣꯅꯨꯡꯗꯒꯤ ꯁꯦꯅꯥꯄꯇꯤꯅ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ, ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯄꯥꯎꯖꯦꯜ ꯑꯃꯈꯛ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯃꯌꯥꯕꯨ ꯂꯨꯍꯣꯡꯒꯗꯕ ꯕꯣꯔ ꯑꯃ ꯀꯟꯅ ꯊꯤ꯫ ꯃꯥꯕꯨ ꯅꯁꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯀꯣꯅꯨꯡꯗ ꯂꯥꯛꯎ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯌꯥꯒꯤ ꯅꯨꯄꯥ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯁꯦꯅꯥꯄꯇꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤꯅ, ꯇꯟꯈ꯭ꯔꯦꯍꯦ, ꯀꯔꯤ ꯊꯕꯛꯅꯣ ꯁꯤꯕꯣ? ꯃꯇꯝ ꯃꯥꯡꯅꯅꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯦꯅ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯕꯨ ꯀꯧꯔꯒ ꯆꯥꯡꯌꯦꯡ ꯇꯧꯗꯣꯏꯕ? ꯃꯆꯥꯅꯨꯄꯤꯅ ꯈꯣꯏꯗꯥꯖꯕ ꯊꯤꯔꯒ ꯂꯣꯏꯔꯕ ꯋꯥꯗꯨꯕꯨ꯫ ꯂꯧꯌꯥꯏꯃ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯏꯇꯥꯎ, ꯅꯪ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯂꯨ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯂꯨꯍꯣꯡꯕꯒꯤ ꯆꯥꯡꯌꯦꯡꯗꯨ ꯌꯥꯎꯔꯨꯆꯣ꯫ ꯅꯪꯗꯤ ꯅꯁꯥꯁꯨ ꯐꯩ, ꯑꯗꯨꯒ ꯂꯧꯁꯤꯡꯁꯨ ꯂꯩꯕꯅꯤꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ꯫ ꯏꯇꯥꯎ, ꯀꯥꯔꯟ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ, ꯑꯩ ꯌꯥꯎꯅꯤꯡꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯄꯥꯕꯗ ꯂꯝꯕꯥ ꯆꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ꯫ ꯑꯩꯅ ꯃꯥ ꯂꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯄꯪꯈ꯭ꯔꯦ ꯅꯪꯁꯤꯗꯤ꯫ ꯂꯝꯕꯥ ꯆꯥꯕ ꯃꯤ ꯀꯅꯥꯝꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯑꯣꯏ꯫ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕꯒꯤ ꯂꯥꯛꯅꯗꯣꯏꯁꯦ꯫ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯂꯨꯍꯣꯡꯉꯗꯤ ꯁꯥꯊꯤꯅ ꯐꯖꯔꯅꯤ꯫ ꯍꯌꯦꯡꯗꯣ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ? ꯑꯩ ꯆꯠꯂꯣꯏꯗ, ꯇꯜꯂꯦ꯫ ꯑꯩ ꯌꯥꯎꯅꯤꯡꯗꯦꯕ, ꯈꯟꯁꯨ ꯈꯜꯂꯛꯑꯣꯏ꯫ ꯏꯇꯥꯎ, ꯅꯪ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ? ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ꯫ ꯅꯪꯁꯤꯗꯤꯕ, ꯇꯛꯁꯤꯟꯕ ꯑꯃꯗꯤ ꯐꯖꯅ ꯀꯜꯂꯦꯍꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯒꯦ꯫ ꯑꯗꯣ ꯑꯣꯏꯒꯅꯤꯗꯤ ꯊꯥꯖꯗꯦꯀꯣ, ꯁꯨꯝ ꯆꯠꯄꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅꯤꯗꯅ, ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯤ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯃꯔꯨꯞꯅ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯕꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯏꯇꯥꯎ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯅꯤ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯌꯥꯕ ꯇꯥꯕꯅꯤꯀꯣ, ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨꯅꯦ, ꯌꯥꯒꯦ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝꯄꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄꯥꯔꯤꯗꯨ ꯄꯨꯟꯅ ꯂꯧꯌꯥꯏꯃꯒ ꯀꯣꯅꯨꯡꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯂꯧꯌꯥꯏꯃꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯉꯥꯏꯔꯦ, ꯑꯗꯨꯒ ꯄꯥꯔꯤ ꯆꯪꯈ꯭ꯔꯦ꯫ ꯄꯥꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯨꯍꯣꯡꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯈꯪꯏ꯫ ꯃꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯥꯒ ꯄꯨꯟꯅ ꯃꯈꯣꯏ 21 ꯁꯨꯏ꯫ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯅꯦ ꯑꯩꯕꯨ ꯃꯤ ꯈꯨꯌꯥꯝꯁꯤꯒ? ꯔꯥꯖꯀꯨꯃꯥꯔꯤ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕ, ꯑꯩꯒꯤ ꯏꯇꯥꯎ ꯂꯧꯌꯥꯏꯃꯁꯦ ꯂꯨꯍꯣꯡꯍꯟꯗꯕ ꯌꯥꯗꯦ꯫ ꯃꯥ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ, ꯃꯥꯒꯤꯁꯨ ꯃꯐꯝ ꯑꯃꯇꯪ ꯑꯩꯅ ꯁꯦꯝꯕꯤꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝꯗꯨꯕꯨ ꯍꯧꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯖꯔꯅꯤ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯏꯆꯥꯗꯤ ꯁꯛꯍꯦꯟꯕꯤꯅꯤ꯫ ꯁꯛꯇ ꯀꯩꯗ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥ ꯊꯤꯕꯁꯨ ꯑꯔꯥꯏꯕꯔꯣ? ꯁꯥꯐꯕ ꯊꯤꯗꯕ ꯌꯥꯕ꯭ꯔꯣ? ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯦ ꯌꯥꯏꯐꯕ ꯑꯣꯏꯔꯅꯤ, ꯋꯥꯒꯅꯨꯀꯣ꯫ ꯆꯍꯤꯁꯨ 23 ꯈꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯒꯦ ꯍꯥꯏꯕꯕꯨ ꯄꯥꯕꯨꯡꯅ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯄꯤꯒꯦ ꯍꯥꯏ꯫ ꯑꯩꯁꯦ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯥꯕ? ꯍꯩ ꯑꯉꯥꯎꯕꯤ, ꯏꯄꯥꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ꯫ ꯅꯪꯒꯤ ꯈꯟꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯑꯣꯡ ꯏꯟꯕ ꯌꯥꯕ ꯅꯨꯄꯥꯅꯤꯅꯦ꯫ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯑꯇꯣꯞꯄ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯁꯤꯜꯂꯝꯕꯁꯨ ꯌꯥꯏꯅꯦ꯫ ꯑꯗꯨꯅꯤꯗꯅ, ꯑꯩꯗꯤ ꯀꯣꯅꯨꯡꯁꯤꯗ ꯑꯗꯨꯝ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯏꯆꯦꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯦꯕ꯫
ꯅꯆꯦꯗꯤ ꯀꯔꯤ ꯍꯥꯏꯔꯤ? ꯃꯥꯕꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ꯭ꯔꯣ? ꯊꯣꯛꯂꯛꯇꯦꯗ ꯄꯥꯕꯨꯡ. ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯏꯆꯦꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯅ ꯋꯥꯈꯜ ꯁꯣꯟꯊꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯃꯍꯥꯛ ꯌꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ. ꯑꯗꯣ ꯄꯥꯕꯨꯡ, ꯏꯆꯦꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯁꯤꯕ. ꯏꯄꯥꯁꯨ ꯈꯜꯂꯤꯕꯅꯤꯅꯦ. ꯅꯆꯦꯁꯦ ꯀꯔꯤ ꯇꯧꯔꯒ ꯅꯣꯛꯍꯟꯁꯤꯒꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯅꯆꯦꯒꯤꯁꯨ ꯈꯟꯅꯗꯕ ꯌꯥꯔꯣꯏ. ꯂꯨꯔꯤꯕꯗꯤ ꯃꯥꯅ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯁꯤꯅꯤ. ꯆꯠꯂꯣ, ꯅꯪ ꯑꯝꯇ ꯊꯦꯝꯃꯒ ꯀꯧꯔꯛꯎ. ꯊꯥꯗꯣꯏ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ. ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯛꯏ. ꯏꯆꯦ, ꯏꯆꯦ, ꯊꯣꯡ ꯍꯥꯡꯉꯣ. ꯊꯥꯗꯣꯏ, ꯏꯆꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ, ꯌꯦꯜꯂꯛꯈꯤꯅꯨ. ꯌꯥꯔꯣꯏꯕ, ꯀꯥꯗꯒꯤ ꯃꯄꯥꯟꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ. ꯀꯌꯥꯗꯤ ꯀꯨꯏꯔꯒꯦ ꯁꯨꯃꯥꯏ ꯂꯩꯔꯛꯏꯁꯦ? ꯊꯣꯡ ꯍꯥꯡꯉꯣꯕ. ꯔꯥꯅꯤꯆꯥ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯦ. ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯤ. ꯃꯆꯦꯅꯤ ꯍꯥꯏꯕꯅꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯂꯩ. ꯐꯃꯨꯡ ꯑꯗꯨꯁꯨ ꯋꯥꯡꯕꯅꯤꯅ ꯂꯦꯞꯈꯠꯄ ꯈꯔ ꯐꯪꯕ ꯋꯥꯏ. ꯑꯗꯨꯅ ꯊꯥꯗꯣꯏꯅ ꯊꯥꯡꯒꯠꯄꯤ. ꯏꯆꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯕꯨꯡꯁꯨ ꯏꯃꯥꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯀꯌꯥꯝ ꯋꯥꯏ. ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯕ? ꯊꯥꯗꯣꯏ, ꯅꯈꯣꯏꯅꯗꯤ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯤ. ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ. ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯀꯔꯤ ꯏꯔꯥꯜꯒꯤ ꯆꯩꯊꯦꯡꯅꯤ. ꯅꯣꯡꯃꯇꯁꯨ ꯃꯤꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯔꯛꯇ꯭ꯔꯤ. ꯏꯆꯦ ꯅꯨꯡꯁꯤꯕꯤ, ꯀꯞꯀꯅꯨ. ꯀꯞꯂꯒ ꯍꯛꯆꯥꯡ ꯁꯣꯛꯅꯅꯕꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ. ꯅꯣꯡꯃꯗꯤ ꯏꯆꯦꯒꯤꯁꯨ ꯑꯍꯣꯡꯕ ꯄꯨꯟꯁꯤ ꯂꯥꯛꯈꯤꯅꯤ. ꯅꯣꯡꯃꯗꯤ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯒꯗꯣ ꯐꯪꯂꯛꯈꯤꯗꯣꯏꯅꯤ. ꯑꯩꯗꯤ ꯂꯨꯍꯣꯡꯉꯔꯣꯏꯗ. ꯅꯨꯄꯤ ꯑꯅꯦꯝꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯅꯤ? ꯑꯩꯁꯦ ꯍꯤꯡꯗꯕꯅ ꯍꯦꯟꯅ ꯐꯔꯦ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ. ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯁꯣꯛꯀꯅꯤ. ꯌꯥꯔꯣꯏ, ꯌꯥꯔꯣꯏ. ꯏꯆꯦꯒꯤꯁꯨ ꯆꯨꯅꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ. ꯃꯇꯝꯗꯣ ꯉꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯈꯟꯖꯤꯜꯂꯨꯔꯅꯨ. ꯏꯆꯦꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯅꯔꯝꯒꯅꯤ. ꯃꯈꯣꯏꯁꯨ ꯃꯣꯃꯣꯟꯅꯣꯛꯅ ꯍꯤꯡꯅꯔꯤꯕꯅꯤ. ꯀꯩꯒꯤ ꯋꯥꯗꯣꯔꯤꯅꯣ? ꯔꯥꯅꯤꯆꯥ ꯀꯩꯁꯨ ꯈꯨꯝꯗꯦ. ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯏꯆꯦ, ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯊꯣꯛꯎꯁꯤ. ꯕꯣꯔ ꯈꯟꯕꯒꯤ ꯃꯤ ꯌꯥꯝ ꯂꯥꯡꯏ. ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏ. ꯑꯗꯨꯅ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯅꯪ ꯊꯣꯛꯎꯔꯣꯀꯣ. ꯊꯥꯗꯣꯏ ꯃꯆꯦꯗ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯏ. ꯑꯗꯨꯅ ꯐꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯊꯥꯗꯣꯏ ꯃꯆꯦꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯔꯥꯅꯤꯆꯥꯗꯣ ꯍꯤꯞꯊꯈ꯭ꯔꯦ. ꯃꯇꯣꯝꯇ ꯋꯥꯈꯜꯗꯤ ꯊꯣꯛꯇ ꯀꯞꯂꯝꯃꯤ. ꯃꯍꯥꯔꯥꯅꯤꯁꯨ ꯃꯄꯤ ꯍꯣꯡꯂꯗꯨꯅ ꯃꯆꯥꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯌꯦꯡꯕ ꯊꯣꯛꯂꯛꯏ. ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯈꯪꯏ. ꯃꯍꯥꯔꯥꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯎꯗꯦ. ꯊꯥꯗꯣꯏꯗ ꯍꯪꯂꯛꯏ. ꯅꯆꯦꯗꯤ? ꯏꯆꯦꯗꯣ ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯍꯧꯋꯦ, ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯦ ꯏꯃꯥ. ꯃꯍꯥꯔꯥꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯍꯥꯛ ꯃꯆꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯥꯛꯂꯦ. ꯃꯆꯥꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯑꯋꯥꯕ ꯂꯣꯠꯇꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯏꯃꯥꯒꯤ ꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯍꯥꯏꯌꯨꯁꯤ ꯏꯃꯥꯗ. ꯔꯥꯅꯤꯆꯥ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯗ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ. ꯏꯃꯥ, ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯩꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯀꯅꯥꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨ. ꯏꯃꯥ, ꯑꯩ ꯀꯥꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎꯔꯣꯏ. ꯅꯈꯣꯏ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕ ꯂꯥꯛꯑꯅꯨ. ꯂꯥꯛꯀꯅꯤ. ꯏꯃꯥꯗꯤ ꯂꯥꯛꯀꯅꯤ. ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯍꯨꯟꯗꯣꯛꯀꯅꯤ? ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯂꯩꯔꯝꯒꯗ꯭ꯔꯣ? ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯏ. ꯏꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯈꯛꯇꯗ ꯍꯤꯡꯒꯗꯕ ꯅꯠꯇꯦ. ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯒꯗꯕꯅꯤ. ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯍꯤꯡꯅꯔꯤꯕꯅꯤ. ꯅꯪꯒꯤꯁꯨ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯈꯣꯡꯆꯠ ꯑꯃꯗꯤ ꯁꯦꯝꯕꯤꯔꯝꯒꯅꯤ. ꯃꯗꯣ ꯉꯥꯏꯅ ꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ. ꯏꯃꯥ, ꯅꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯐꯔꯕꯅꯣ. ꯅꯪꯒꯨꯝꯕꯤ ꯏꯃꯥ ꯑꯃ ꯐꯪꯖꯕꯁꯦ ꯅꯆꯥ ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ. ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯒꯦ. ꯃꯍꯥꯔꯥꯅꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯝꯃꯤ. ꯁꯣꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯍꯪꯕ ꯍꯧꯔꯛꯏ. ꯑꯔꯣꯏꯕꯗ ꯄꯥꯔꯤꯗ ꯇꯥꯔꯛꯏ. ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯔꯤꯕꯨ ꯎꯕꯗ ꯁꯣꯔ ꯊꯤꯡꯏ. ꯑꯗꯨꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ. ꯈꯖꯥꯏꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯤ. ꯃꯇꯣꯝꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯏ. ꯂꯩꯔꯦ, ꯂꯩꯔꯦ. ꯑꯩꯒꯤ ꯕꯣꯔ ꯂꯩꯔꯦ. ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯁꯤꯕꯣ? ꯉꯥꯎꯔꯦꯃꯤ. ꯃꯁꯥꯁꯤꯅꯒ ꯑꯁ, ꯄꯥꯕꯨꯡꯁꯤꯁꯨ ꯀꯔꯤꯅꯣ ꯈꯟꯗꯣꯏꯁꯤꯕꯣ? ꯑꯩꯅ ꯇꯛꯁꯤꯟꯗꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ. ꯊꯥꯗꯣꯏ ꯃꯀꯣꯛ ꯈꯔ ꯆꯦꯞꯊꯔꯒ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯆꯤꯔꯣꯜ ꯍꯥꯏꯐꯦꯠ ꯇꯧꯔꯛꯏ. ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯈꯣꯏꯗꯥꯖꯔꯦꯕ. ꯑꯁꯤ ꯑꯣꯏꯅ ꯈꯜꯂꯁꯦꯕ. ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ. ꯍꯩ, ꯏꯄꯥꯅ ꯈꯟꯒꯅꯤ. ꯇꯨꯃꯤꯟ ꯂꯩ. ꯉꯁꯤꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ.
ꯃꯤꯅ ꯄꯥꯝꯖꯔꯦ ꯍꯥꯏꯔꯒ ꯋꯥꯗꯣ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯐꯠ ꯄꯩꯊꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯁꯥ ꯅꯁꯥꯅ ꯁꯦꯝꯖꯕ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯎ, ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯅ ꯍꯩꯖ ꯁꯤꯡꯖꯕ ꯑꯣꯏꯔꯕꯁꯨ ꯌꯥꯏ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯎꯏ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯏ꯫ ꯍꯩꯃꯥ ꯑꯇꯣꯝꯕꯤꯌꯥ, ꯅꯪꯗꯤ ꯀꯩꯗꯧꯔꯦ? ꯅꯥꯐꯤ ꯅꯔꯣꯜꯒ ꯂꯪꯈꯥꯏꯔꯤꯁꯤꯅ? ꯍꯣ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯔꯤꯕ? ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯍꯥꯏꯌꯨꯁꯦ, ꯅꯨꯄꯥꯗꯨꯕꯨ ꯈꯜꯂꯕ꯭ꯔꯣ? ꯀꯝꯗꯧꯔꯒꯦ? ꯊꯥꯗꯣꯏꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡꯅ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯈꯟꯁꯤ ꯌꯥꯗ꯭ꯔꯤꯕ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯁꯤꯗꯤꯕ ꯆꯍꯤ ꯑꯍꯜ ꯑꯣꯏꯔꯁꯤꯐꯥꯎ ꯀꯞꯄꯤ, ꯅꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗ꯭ꯔꯣ? ꯌꯥꯔꯦ ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗꯦ꯫ ꯏꯃꯥꯕꯨ ꯄꯥꯕꯨꯡꯒ ꯆꯍꯤ 5 ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯅꯨꯄꯥ ꯀꯣꯏꯕꯗ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁ ꯏꯃꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ, ꯅꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯃꯊꯥ ꯁꯥꯏꯀꯣ꯫ ꯐꯔꯦꯁꯦ, ꯌꯥꯝ ꯈꯜꯂꯨꯔꯅꯨ, ꯅꯪꯅ ꯄꯥꯝꯖꯔꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯁꯨꯅꯦ ꯅꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯌꯦꯡꯒꯦ꯫ ꯍꯥꯏꯌꯨꯀꯣ ꯏꯃꯥ, ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯗꯤ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ, ꯏꯃꯥꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯏ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯏꯌꯥ ꯈꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯃꯊꯧꯅꯥ ꯂꯩꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯊꯧ ꯇꯥꯏꯅꯦ꯫ ꯃꯁꯥ ꯐꯅ ꯌꯥꯝꯅ ꯐꯔꯒ ꯑꯄꯪꯕ ꯀꯇꯟ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯁꯦꯜ ꯊꯨꯝꯗ ꯃꯤꯍꯧꯗꯕ ꯅꯨꯄꯥꯗꯨꯅꯤ ꯑꯩꯅ ꯏꯌꯥ ꯑꯣꯏꯅꯤꯡꯉꯤꯁꯦ꯫ ꯍꯣ ꯑꯩ ꯈꯪꯖꯗ꯭ꯔꯦ, ꯑꯁꯣꯝꯗꯅ ꯑꯃꯨꯛꯇꯣꯏꯕ ꯃꯄꯥꯗ ꯍꯥꯏꯅꯕꯤꯌꯨꯒ ꯁꯣꯝꯗꯅ ꯌꯥꯔꯣꯏꯒ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅꯦ ꯏꯆꯥ ꯔꯥꯅꯤꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯨꯔꯒꯦ꯫ ꯉꯥꯏꯈꯣ ꯅꯨꯄꯤ, ꯏꯆꯥ ꯔꯥꯅꯤꯆꯥꯕꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ꯭ꯔꯣ? ꯃꯥꯕꯨ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯆꯥꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ꯫ ꯏꯅꯤꯡꯊꯧ, ꯏꯆꯥꯅ ꯋꯥꯔꯝꯒꯗꯕꯗꯣ ꯃꯃꯥ ꯑꯩꯁꯨ ꯐꯥꯎꯏ꯫ ꯃꯁꯦ ꯆꯍꯤ 16ꯇꯤ ꯁꯨꯔꯦ꯫ ꯃꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯟꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯦ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯁꯛ ꯃꯇꯧꯁꯨ ꯋꯥꯠꯄ ꯅꯠꯇꯦ, ꯁꯨꯞꯅꯇꯒꯤ ꯈꯔ ꯅꯦꯝꯖꯕ ꯈꯛꯇꯅꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯏꯆꯥ ꯔꯥꯅꯤꯆꯥꯒꯤꯁꯨ ꯑꯃꯨꯛꯇ ꯈꯟꯅꯁꯤ꯫ ꯃꯥꯗꯤ ꯅꯨꯄꯥ ꯑꯋꯥꯡꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯛꯀꯅꯤ, ꯃꯥꯒ ꯋꯥꯡꯕ ꯃꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯅꯤꯅꯦ ꯊꯤꯕꯗ ꯋꯥꯒꯗꯧꯔꯤꯕꯁꯦ꯫ ꯐꯔꯦ, ꯏꯆꯥꯒꯤꯕꯨ ꯍꯣꯠꯅꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯑꯃꯒꯤꯁꯤ ꯂꯣꯏꯔꯒ ꯑꯃꯃꯨꯛ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯃꯐꯝ ꯆꯥꯅ ꯁꯦꯝꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯪꯅ ꯂꯩꯕ ꯌꯥꯔꯦꯗꯅ꯫ ꯍꯣꯏ, ꯑꯗꯨꯗ ꯏꯅꯤꯡꯊꯧ, ꯊꯥꯗꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯈꯔ ꯈꯟꯕꯤꯌꯨ꯫ ꯏꯆꯥ ꯑꯅꯤꯁꯦ ꯃꯕꯨꯛꯅꯤꯡ ꯀꯥꯏꯈꯤꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯒꯤ ꯂꯨꯍꯣꯡꯍꯟꯅꯤꯡꯂꯣꯏ? ꯃꯆꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯀꯝꯗꯧꯕ ꯃꯤꯁꯛꯅꯣ ꯍꯥꯟꯅ ꯈꯪꯗꯣꯛꯅꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯃꯇꯝ ꯆꯪꯍꯜꯂꯤꯕꯅꯤ꯫ ꯁꯣꯝꯗ ꯂꯧꯌꯥꯏꯃ ꯑꯃꯗꯤ ꯄꯥꯔꯤ ꯂꯝꯕꯤꯗ ꯅꯨꯡ ꯀꯥꯎꯔꯒ ꯂꯥꯛꯏ꯫ ꯀꯝꯗꯧꯔꯦ, ꯑꯣꯏꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯈꯪꯗꯦꯕꯣ, ꯃꯤꯗꯤ 12ꯅꯤ꯫ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯁꯥꯊꯤ ꯌꯦꯡꯕꯗ, ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯐꯖꯩ꯫ ꯏꯆꯤꯁ, ꯃꯁꯤꯒꯤ ꯎꯌꯨꯡꯁꯦ ꯐꯖꯕ ꯃꯁꯛꯀꯗꯤ ꯈꯪꯕꯖꯥꯠꯅꯤꯅꯦ꯫ ꯀꯩꯅꯣꯗ ꯅꯪꯁꯨ ꯑꯩꯕꯨ ꯁꯥꯗꯧꯅ ꯊꯃꯣꯏ ꯄꯥꯜꯂꯤꯁꯤꯗꯤ? ꯐꯖꯕ ꯃꯁꯛ ꯈꯪꯗꯕ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏꯀꯣ? ꯑꯗꯨꯗ ꯈꯜꯂꯛꯀꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯑꯣ ꯍꯥꯏ, ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯩꯖꯕ ꯃꯁꯥꯅ ꯎꯠꯂꯁꯨ ꯌꯥꯏ ꯍꯥꯏ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ, ꯅꯪꯗꯤꯅꯦ ꯘꯔꯤ ꯁꯦꯝꯕ ꯌꯥꯝꯅ ꯍꯩꯔꯤꯗꯨꯗꯤ꯫ ꯐꯖꯕ ꯘꯔꯤ ꯑꯆꯧꯕ ꯑꯃ ꯁꯦꯝꯗꯣꯛꯑꯒ ꯄꯤꯊꯣꯛꯎꯔꯗꯅ꯫ ꯑꯩꯗꯤ ꯁꯦꯝꯗꯕꯕꯨ ꯀꯨꯏꯃꯟꯗꯅ ꯀꯥꯎꯈ꯭ꯔꯦꯗ, ꯍꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯀꯔꯤ ꯃꯑꯣꯡꯗ ꯁꯦꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯁꯤꯗꯤ ꯊꯕꯛꯄꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯩꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯟꯅ ꯇꯝꯒꯗꯕꯅꯤ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯣ꯫ ꯋꯥꯈꯜꯗꯣ ꯁꯥꯟꯇꯤꯗ ꯂꯩꯌꯣ, ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯈꯜꯂꯒ ꯁꯦꯝꯃꯨ꯫ ꯍꯌꯦꯡ ꯑꯩꯅ ꯊꯤꯟꯕꯤꯗꯣꯏꯅꯤ ꯀꯣꯅꯨꯡ ꯐꯥꯎꯕ꯫ ꯍꯩꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯌꯦꯡꯗꯤ ꯌꯦꯡꯉꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯔꯥꯅꯤꯆꯥꯗꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯊꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯤ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯐꯤ ꯑꯃ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯁꯤꯖꯔꯒꯦ ꯈꯟꯕꯅꯤ꯫ ꯀꯣꯅꯨꯡꯃꯛꯇꯗ ꯁꯤꯕꯗꯤ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯄꯥꯞ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯎꯃꯪꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯀꯪꯉꯥꯎꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯥꯂꯛ ꯑꯗꯨꯗ ꯂꯧꯌꯥꯏꯃꯗꯨ ꯁꯔꯦꯡ ꯊꯣꯡꯕ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯥꯇꯣꯟ ꯑꯃ ꯀꯨꯞꯂꯒ ꯏꯁꯩ ꯉꯪꯂꯒ ꯂꯥꯛꯄꯅꯤ꯫ ꯔꯥꯅꯤꯆꯥꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯂꯧꯌꯥꯏꯃꯅ ꯅꯥꯀꯜ ꯑꯃꯗꯒꯤꯅꯤ꯫ ꯁꯣꯏꯕꯗꯒꯤ ꯅꯛꯁꯤꯜꯂꯛꯄꯗ ꯊꯦꯡꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯁꯔꯦꯡ ꯊꯣꯡꯕꯗꯨ ꯂꯧꯌꯥꯏꯃꯒꯤ ꯃꯈꯨꯠꯇ ꯍꯩꯖꯜꯂꯤ꯫ ꯑꯌꯣꯃꯥ, ꯄꯣꯛꯑꯦ! ꯑꯁ!
ꯁꯥꯕꯅ ꯉꯥꯎꯔꯦ꯫ ꯂꯧꯌꯥꯏꯃꯗꯤ ꯃꯤ ꯋꯥꯡꯕ ꯃꯥꯟꯗꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯏ꯫ ꯔꯥꯅꯤꯆꯥꯁꯨ ꯉꯛꯏ꯫ ꯈꯨꯠꯁꯦ ꯁꯥꯔꯦꯡ ꯊꯨꯡꯕ ꯍꯩꯖꯜꯂꯕꯅꯤꯅ ꯅꯪꯒꯤ ꯐꯤꯗꯣ ꯑꯝꯇ ꯋꯥꯏꯖꯒꯦ꯫ ꯍꯣꯏ꯫ ꯂꯧꯌꯥꯏꯃꯅ ꯐꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯁ, ꯍꯣꯔꯦꯟ ꯏꯁꯤꯡꯒ ꯍꯥꯜꯂꯗꯤ ꯐꯖꯗꯧꯔꯤ ꯊꯕꯛ ꯃꯇꯥꯁꯤꯒ꯫ ꯔꯥꯅꯤꯆꯥ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯊꯦꯡꯅꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤꯒ ꯑꯝꯇ ꯇꯥꯗꯦ꯫ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯂꯧꯌꯥꯏꯃꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯔꯥꯅꯤꯆꯥꯅ ꯀꯧꯔꯛꯏ꯫ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯉꯁꯤꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯁꯣꯝꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯃꯤꯀꯨꯞ ꯈꯔꯗꯪ ꯀꯥꯏꯊꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯂꯧꯌꯥꯏꯃ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ, ꯑꯁ, ꯐꯤꯕꯝꯁꯨ ꯆꯞ ꯃꯥꯟꯅꯔꯦ, ꯔꯥꯁꯤ ꯂꯩꯕꯁꯨ ꯆꯞ ꯃꯥꯟꯅꯔꯦ꯫ ꯄꯥꯈꯪꯉꯩꯅ ꯂꯩꯁꯥꯕꯤ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣꯗꯤ ꯈꯪꯗꯦꯍꯦ꯫ ꯌꯥꯝꯅ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛꯇ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯃꯤꯟꯅꯔꯨꯁꯦ, ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯁꯦ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯈꯔꯗꯪ ꯍꯪꯅꯤꯡꯉꯦ꯫ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯍꯥꯏꯅꯤꯡꯕꯈꯩꯗꯣ ꯅꯪꯁꯨ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯃꯤꯟꯅꯩ꯫ ꯔꯥꯅꯤꯆꯥꯁꯨ ꯋꯥꯐꯝ ꯑꯁꯤ ꯀꯝꯗꯧꯅ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯦꯛꯇ ꯍꯧꯗꯣꯛꯄ ꯌꯥꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯒꯤꯁꯨ ꯃꯇꯝ ꯃꯥꯡꯅ ꯃꯥꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯂꯦꯞꯂꯦ꯫ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯂꯧꯌꯥꯏꯃ ꯀꯧꯏ꯫ ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤꯗꯤ ꯔꯥꯅꯤꯆꯥ ꯀꯧꯏ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ? ꯅꯪꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯈꯟꯗꯨꯅ ꯍꯪꯕꯅꯤ꯫ ꯃꯔꯨꯞ, ꯅꯪꯒꯤ ꯐꯤꯕꯝꯁꯤꯕꯨ ꯃꯤꯅ ꯎꯔꯒ ꯂꯛꯅꯗꯕ꯭ꯔꯥ? ꯅꯪꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤꯁꯨ ꯀꯔꯤꯃꯠꯇ ꯇꯥꯕ ꯎꯗꯦ꯫ ꯅꯪꯕꯨ ꯀꯝꯗꯧꯅ ꯃꯥꯌꯣꯛꯅꯕꯒꯦ? ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯗꯨꯒꯤ ꯈꯦꯠꯅꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯝꯗꯦ꯫ ꯑꯋꯥꯡꯕ ꯑꯅꯦꯝꯕ ꯍꯥꯏꯕꯁꯦ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯍꯣꯏ, ꯃꯤꯅ ꯑꯩ ꯎꯔꯒ ꯅꯣꯛꯅꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯃꯤꯑꯣꯏꯗꯤ ꯄꯥꯝꯗꯦ꯫ ꯑꯃꯗꯤ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯂꯩ꯫ ꯃꯥꯅꯁꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯔꯨꯅꯦ? ꯑꯩꯗꯤ ꯐꯅ ꯌꯥꯝꯅ ꯃꯤ ꯄꯤꯛꯆꯔꯕꯁꯨ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗꯒꯤ ꯂꯨꯄꯥ ꯑꯃꯠꯇ ꯂꯧꯗꯅ ꯅꯤꯗꯅ ꯍꯤꯡꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯥꯅ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯑꯣꯏꯔꯤ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯝꯂꯕꯅꯣ? ꯉꯁꯤꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯝꯂꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯗꯤ? ꯁꯤꯔꯒ ꯀꯔꯤ ꯄꯨꯔꯛꯇꯣꯏꯅꯣ? ꯄꯣꯛꯂꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯁꯨ ꯑꯃꯠꯇꯅꯤ꯫ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯁꯤ ꯃꯔꯨꯞ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯖꯔꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯟꯊꯁꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯩ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯔꯤ꯫ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯦ꯫ ꯂꯧꯌꯥꯏꯃꯅ ꯃꯔꯛ ꯊꯠꯅ, ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯈꯪꯗꯦ, ꯏꯆꯥꯒ ꯂꯩꯍꯟꯅꯤꯡꯉꯛꯏꯒ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯍꯣꯡꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯅꯔꯒ ꯅꯣꯛꯅꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯔꯛꯄ ꯍꯧꯔꯛꯂꯦ, ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯜꯂꯛꯏ꯫ ꯃꯇꯝꯁꯨ ꯊꯦꯡꯉꯤ, ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯧꯌꯥꯏꯃ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ? ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯏꯅꯈ꯭ꯔꯦ꯫ ꯔꯥꯅꯤꯆꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯃꯃꯥ ꯃꯄꯥ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯕꯨ ꯊꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤꯆꯥ ꯆꯪꯂꯛꯄ ꯎꯔꯦ꯫ ꯔꯥꯅꯤꯆꯥ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯐꯤꯔꯣꯜꯒꯁꯦ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯀꯥꯏ ꯆꯠꯂꯨꯏꯅꯣꯃꯤ ꯅꯪꯕꯣ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟꯁꯤꯗ? ꯏꯃꯥꯒꯤ ꯑꯋꯥꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕ꯭ꯔꯣ? ꯔꯥꯅꯤꯆꯥ ꯃꯃꯥꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯥꯅ ꯂꯧꯔꯝꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯀꯌꯥꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯗ꯭ꯔꯦ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯨꯝꯊꯣꯛꯎꯕꯅꯤ, ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯅ ꯍꯜꯂꯛꯄꯗꯒꯤ ꯆꯦꯜꯂꯛꯄꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯅꯥꯕ ꯇꯥꯔꯦ, ꯅꯀꯣꯛꯀꯥꯁꯦ ꯂꯣꯏꯅ ꯏꯁꯤꯡꯅ ꯂꯨꯞꯄꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯔꯥꯅꯤꯆꯥꯁꯨ ꯋꯥꯈꯜ ꯈꯔ ꯏꯪꯊꯔꯦ꯫ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯀꯔꯤ ꯄꯨꯡ ꯁꯥꯗꯣꯏꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯛꯂꯝꯃꯤ꯫ ꯐꯅꯗꯤ ꯐꯖꯔꯦ꯫ ꯃꯥꯅ ꯌꯦꯛꯂꯤꯕꯗꯨ ꯁꯥꯕ ꯍꯧꯗꯅ ꯍꯩꯇꯦ ꯍꯥꯏꯕ ꯀꯔꯝꯅ ꯈꯟꯒꯅꯤ? ꯃꯍꯥꯛ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯅ ꯍꯣꯠꯅꯔꯛꯄꯅ ꯄꯨꯡ 2 ꯆꯪꯅ ꯁꯥꯔꯛꯄꯗꯨ ꯂꯣꯏꯔꯦ꯫ ꯏꯁ, ꯀꯌꯥꯗ ꯐꯖꯈ꯭ꯔꯦ! ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯈꯟꯕ ꯂꯦꯞꯇꯦ꯫ ꯃꯁꯤꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯕꯤꯒꯗ꯭ꯔꯅꯦ? ꯃꯥꯁꯨ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕꯗꯤ ꯁꯥꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯃꯁꯤ ꯍꯦꯛꯇ ꯄꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯥꯁꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯈ꯭ꯔꯦ꯫ ꯌꯥꯝꯂꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯨꯔꯛꯅꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯥꯁꯨ ꯋꯥꯔꯤꯕꯅꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯧꯌꯥꯏꯃ ꯉꯟꯇꯥꯅ ꯂꯥꯛꯏ ꯄꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯄꯥꯔꯤꯅ ꯁꯥꯔꯤꯕ ꯄꯨꯡ ꯑꯗꯨ ꯎꯔꯦ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯅ ꯄꯨꯡ ꯑꯗꯨ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯤ ꯑꯗꯨꯒ ꯊꯦꯂꯥ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯩ ꯅꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯕꯨ ꯄꯨꯔꯛꯅꯗꯣꯏꯅꯣ ꯌꯥꯝ ꯈꯜꯂꯨꯅꯨꯗ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ ꯆꯠꯂꯁꯤ ꯃꯤꯁꯨ ꯂꯥꯛꯅꯔꯝꯃꯅꯤ ꯋꯥꯁꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯃꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄꯨꯔꯛꯅꯗꯦ ꯃꯥꯗꯤ ꯊꯦꯂꯥ ꯒꯥꯔꯤꯗ ꯄꯨꯔꯛꯄ ꯑꯗꯨꯗ ꯉꯛꯅꯩ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯖꯒꯣꯏ ꯍꯩ ꯍꯥꯏꯗꯨꯅ ꯁꯥꯔꯝꯃꯤ ꯃꯕꯨꯛ ꯆꯥꯎꯃꯟꯗꯅ ꯖꯒꯣꯏ ꯁꯥꯕꯗ ꯐꯨꯔꯤꯠꯀꯥꯗꯨ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯑꯦ ꯃꯁꯤꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯣꯈꯛ ꯂꯥꯎꯈꯩ ꯅꯣꯛꯅꯩ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯄꯥꯔꯤꯅ ꯀꯔꯤꯕꯨ ꯄꯨꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯄꯥꯔꯤꯗ ꯑꯁꯥ ꯇꯧꯖꯩ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯗꯤ ꯊꯥ ꯑꯃ ꯇꯨꯝꯕ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯊꯥ ꯑꯃ ꯑꯗꯨꯝ ꯇꯨꯝꯕ ꯅꯨꯄꯥꯁꯤꯅ ꯇꯨꯝꯕ ꯍꯧꯒꯠꯄ ꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯌꯥꯔꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯆꯠꯍꯟꯈ꯭ꯔꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯔꯦ ꯊꯥꯡꯇꯥ ꯁꯥꯟꯅꯔꯒ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯂꯝꯃꯤ ꯃꯈꯣꯡ ꯁꯦꯛꯂꯒ ꯍꯟꯈ꯭ꯔꯦ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯦ ꯀꯅꯥꯝꯇ ꯑꯣꯏꯗ꯭ꯔꯦ ꯑꯔꯣꯏꯕꯗ ꯄꯥꯔꯤꯗ ꯇꯥꯔꯦ ꯄꯥꯔꯤ ꯆꯪꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯗꯤ ꯍꯔꯥꯎꯅ ꯃꯁꯥ ꯑꯗꯨ ꯇꯤꯡꯅ ꯐꯝꯃꯤ ꯊꯦꯂꯥ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯏꯜꯂꯛꯄꯗꯨ ꯎꯕꯗ ꯉꯛꯏ ꯄꯣꯠ ꯑꯃꯗꯤ ꯐꯤꯅ ꯈꯨꯝꯕ ꯃꯥꯜꯂꯤ ꯑꯗꯨ ꯄꯥꯔꯤꯅ ꯂꯧꯊꯣꯔꯛꯏ ꯌꯥꯝꯅ ꯉꯛꯏ ꯑꯉꯧꯕ ꯃꯆꯨꯗ ꯑꯔꯪꯕ ꯍꯛꯄ ꯄꯨꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯨꯠꯁꯥ ꯍꯩꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯦ ꯏꯕꯨꯡꯉꯣ ꯄꯨꯡ ꯑꯁꯤꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ ꯁꯨꯞꯅꯇꯒꯤ ꯌꯦꯡꯕꯗ ꯐꯖꯕ ꯈꯛꯇꯅꯤ ꯏꯅꯤꯡꯊꯧ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯍꯩꯁꯤꯡꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯖꯕ ꯈꯔ ꯎꯠꯆꯒꯦ ꯄꯥꯔꯤꯅ ꯄꯨꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯊꯣꯛꯂꯛꯏ ꯃꯗꯨꯁꯨ ꯎꯅ ꯁꯥꯕ ꯃꯤꯑꯣꯏꯅꯤ ꯌꯦꯡꯕꯗ ꯑꯁꯦꯡꯕ ꯑꯗꯨꯝ ꯃꯥꯜꯂꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯝꯃꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯏꯅ ꯊꯪꯗ ꯃꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯈꯟꯕꯗꯨ ꯄꯥꯔꯤ ꯑꯣꯏꯅ ꯈꯜꯂꯒ ꯂꯦꯞꯂꯦ ꯑꯗꯨꯕꯨ ꯈꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯅꯤꯡꯗꯨꯅ ꯃꯥꯕꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯧꯔꯛꯏ ꯄꯥꯔꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯂꯥꯏꯔꯕ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯈꯜꯂꯒꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ ꯄꯥꯔꯤ ꯋꯥꯗꯨ ꯀꯌꯥ ꯌꯥꯅꯤꯡꯗꯕꯒꯨꯝ ꯏꯅꯤꯡꯊꯧ ꯑꯩ ꯃꯗꯨꯃꯗꯤ ꯐꯖꯅ ꯈꯟꯖꯔꯛꯈꯤꯒꯦ ꯂꯨꯍꯣꯡꯂꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯆꯠꯅꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯒꯤ ꯌꯨꯝ ꯐꯖꯕꯗ ꯂꯨꯞꯆꯔꯨꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯁꯪꯒꯥꯏ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯄꯥꯝꯖꯩ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯑꯩ ꯆꯠꯆꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯕꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯇꯣꯞꯄ ꯕꯣꯔ ꯑꯃ ꯊꯤꯕꯤꯌꯨ ꯅꯤꯡꯊꯧꯗꯨ ꯈꯪꯂꯦ ꯄꯥꯔꯤꯁꯤ ꯁꯦꯜꯗ ꯆꯣꯞꯄ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯇꯪ ꯍꯪꯈꯤꯒꯦ ꯈꯜꯂꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯅꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯐꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯎꯕꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯤ ꯄꯥꯕꯨꯡꯒ ꯁꯥꯟꯅꯕꯤꯔꯛꯂꯕ꯭ꯔꯥ ꯋꯥꯐꯝꯗꯨꯃꯗꯤ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯂꯕꯅꯤ ꯃꯖꯥꯏꯕꯦꯝꯃꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯏꯅꯤꯡꯊꯧꯗ ꯍꯥꯏꯕꯤꯌꯨ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯏ ꯂꯧꯌꯥꯏꯃꯗꯤ ꯂꯩꯔꯝꯗꯦ ꯂꯧꯌꯥꯏꯃꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯃꯥꯗꯤ ꯎꯊꯛꯇ ꯑꯣꯏꯅ ꯁꯥꯕꯅꯤꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯀꯧꯔꯛꯏ ꯃꯥꯗꯤ ꯀꯥꯈꯠꯄ ꯆꯪꯕ ꯆꯜꯂꯣꯏ ꯂꯧꯌꯥꯏꯃ ꯀꯨꯝꯊꯔꯛꯏ ꯑꯁ ꯑꯩ ꯉꯥꯏꯕ ꯋꯥꯁꯤꯜꯂꯛꯇꯅ ꯌꯨꯝꯗ ꯍꯜꯂꯕ ꯑꯗꯨ ꯀꯝꯗꯧꯔꯒꯦ ꯀꯅꯥ ꯈꯟꯈ꯭ꯔꯒꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤꯕꯣ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯏ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕ ꯌꯥꯕ ꯑꯗꯣ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯄꯥꯝꯗ ꯃꯄꯨꯔꯣꯏꯕ ꯄꯨꯗꯨꯅ ꯂꯩꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯁꯦꯜꯗ ꯃꯤꯍꯧꯒꯗꯕꯁꯨ ꯅꯠꯇꯦ ꯏꯁꯥꯒꯤ ꯁꯦꯜ ꯂꯦꯞꯇꯅ ꯇꯥꯟꯖꯔꯤ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯃꯥꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯥꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯂꯩꯕꯥꯛꯇ ꯑꯣꯏꯅ ꯌꯥꯎꯑꯣꯡ ꯏꯜꯂꯒ ꯂꯩꯌꯣ ꯍꯥꯏꯕꯅ ꯐꯔꯤꯅꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯗꯤ ꯁꯥꯊꯤꯅ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯃꯤ ꯅꯠꯇꯦ ꯑꯗꯣ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯅꯤꯡꯊꯧꯗꯨꯕꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯖꯥꯠꯂꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯅꯤꯡꯊꯧꯅꯤꯅ ꯈꯖꯤꯛꯇꯪ ꯍꯦꯛ ꯇꯧꯕꯒ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ ꯃꯤꯆꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯏꯔꯥ ꯂꯩꯇꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ ꯑꯩ ꯈꯪꯗꯦꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯔꯝꯕꯅꯤ ꯁꯥꯎꯕ ꯁꯥꯎꯗꯕ ꯈꯪꯗꯦ ꯑꯩꯁꯨ ꯃꯤꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯐꯣꯡꯗꯣꯛꯄꯕꯨ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯤꯔꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ
ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯗꯨꯝ ꯂꯨꯍꯣꯡꯖꯈ꯭ꯔꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯤꯔꯛꯄꯒ ꯍꯥꯠꯂꯗꯤ ꯑꯁ ꯐꯔꯛꯅꯤꯅꯦ ꯁꯤꯕꯁꯨ ꯀꯤꯖꯩ ꯋꯥꯁꯨ ꯉꯥꯡꯅꯤꯡꯉꯤ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯍꯥꯏꯒꯨꯝꯕꯗꯅ ꯆꯤꯡꯒꯤ ꯂꯝꯗꯔ ꯀꯩꯅꯣꯝꯃ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯤꯔꯣ ꯑꯗꯨꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯉꯥꯏꯈꯣ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯅꯤꯡꯕ ꯄꯣꯛꯂꯝꯂꯕꯗꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯁꯤ ꯑꯩꯁꯨꯕ ꯍꯟꯗꯛꯇꯤ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯂꯧꯊꯣꯔꯛꯑꯖꯥꯠꯅꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯂꯣꯏꯔꯣꯏꯗꯕ ꯃꯥꯜꯂꯤ ꯑꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩꯁ ꯅꯪꯒꯤꯁꯦ ꯆꯤꯡꯅꯩꯀꯣ ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯕ ꯍꯥ ꯅꯨꯄꯤꯒ ꯂꯩꯔꯕ꯭ꯔꯕ ꯍꯣ ꯉꯔꯥꯡꯗꯣ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕ ꯑꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯃꯤꯡꯅ ꯔꯥꯅꯤꯆꯥ ꯀꯧꯏ ꯍꯥ ꯅꯨꯡꯁꯤꯕꯒꯁꯨ ꯃꯁꯛ ꯈꯪꯂꯤ ꯃꯥꯜꯂꯤꯅꯦ ꯅꯪꯕꯨ ꯂꯨꯍꯣꯡꯂꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯁ ꯑꯗꯨꯅ ꯅꯍꯥꯟꯋꯥꯏꯒꯤ ꯋꯥꯔꯤꯅꯤꯗ ꯍꯧꯖꯤꯛꯅ ꯑꯃꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯩꯔꯣ ꯃꯥꯜꯂꯦ ꯃꯁꯛꯀꯥꯗꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯗꯧꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯩ ꯈꯪꯅꯁꯜꯂꯨ ꯃꯊꯪ ꯊꯦꯡꯅꯕꯗ ꯃꯇꯨꯡꯗ ꯏꯟꯅꯁꯜꯂꯒꯅꯦ ꯌꯥꯅꯅꯕ ꯇꯛꯁꯤꯜꯂꯁꯤ ꯃꯗꯨꯗ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯔꯛꯀꯅꯤ ꯑꯩꯒꯤꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯦꯛ ꯇꯛꯁꯤꯜꯂꯨꯔꯦ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯪꯂꯨꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯑꯩꯁꯨ ꯏꯁꯥꯅ ꯌꯥꯖꯈꯤꯕꯅꯤ ꯐꯔꯦꯁꯤ ꯂꯥꯎ ꯑꯩꯈꯣꯏꯗ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯎꯔꯁꯤ ꯆꯥꯛꯐꯥꯎ ꯊꯣꯡꯉꯝꯈꯤꯔꯣꯏ ꯆꯥꯎꯔꯁꯤ ꯀꯥꯏꯅ ꯊꯣꯡꯕ ꯉꯥꯏꯗꯣꯏꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯄꯨꯡ ꯀꯌꯥꯅꯣꯝ ꯆꯪꯗꯣꯏꯅꯤ ꯑꯁ ꯀꯨꯏꯔꯣꯏꯗ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯗꯣꯛꯑꯦ ꯑꯗꯣ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯄꯥꯕꯨꯡꯁꯨ ꯃꯥꯕꯨ ꯀꯧꯔꯛꯇꯦ ꯁꯨꯝ ꯈꯟꯖꯥꯟꯅꯔꯤꯉꯩ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ ꯊꯥꯗꯣꯏꯁꯨ ꯍꯥꯡꯇꯣꯔꯛꯏ ꯄꯥꯕꯨꯡ ꯀꯝꯗꯧꯔꯒꯦ ꯄꯔꯤ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯌꯥꯔꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯗꯤ ꯌꯥꯏ ꯍꯥꯏꯅꯤ ꯃꯌꯨꯝꯗꯣ ꯐꯅꯃꯜꯂꯁꯨ ꯃꯥꯒꯤꯗꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯅꯕ ꯑꯣꯏꯕꯅꯤꯅ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯣ ꯍꯥꯏ ꯅꯪꯕꯨ ꯀꯔꯤ ꯈꯟꯒꯦ ꯍꯣꯏ ꯃꯥꯅ ꯍꯥꯏꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯒꯗꯕꯅꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯂꯩꯅꯗꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩ ꯅꯈꯣꯏꯕꯨꯗꯤ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯗꯕꯅꯤ ꯑꯩꯈꯣꯏ ꯈꯛꯀꯤ ꯈꯟꯕ ꯌꯥꯗꯦꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯟꯒꯗꯕꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯖꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯉꯁꯤꯁꯤꯃ ꯃꯨꯟꯅ ꯈꯜꯂꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯊꯥꯗꯣꯏ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯃꯆꯦ ꯔꯥꯅꯤꯆꯥ ꯉꯁꯤꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎꯒ ꯍꯥꯡꯇꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯍꯥꯡꯇꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯕ ꯔꯥꯅꯤꯆꯥ ꯂꯥꯏꯔꯤꯛꯇꯣ ꯐꯠ ꯈꯨꯝꯖꯤꯜꯂꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯅꯪꯕꯨ ꯕꯣꯔ ꯈꯜꯂꯕꯣ ꯀꯝꯗꯧꯔꯒꯦ ꯈꯪꯗꯦꯗ ꯕꯣꯔꯗꯣ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯂꯩꯁꯦ ꯌꯥꯗꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯁꯦ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯔꯤ ꯑꯩꯅꯗꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯃꯁꯤꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯇꯅ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯃꯤꯒꯤꯁꯨ ꯑꯍꯜ ꯂꯃꯟꯒꯤ ꯁꯪꯒꯥꯏ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯕꯒꯤ ꯇꯧꯔꯤꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯔ ꯈꯦꯠꯅꯩꯀꯣ ꯑꯗꯨ ꯏꯆꯦ ꯅꯪꯗꯤ ꯀꯔꯝꯕ ꯈꯟꯅꯤ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ ꯇꯣꯉꯥꯟꯅ ꯆꯠꯅꯕꯤ ꯍꯥꯏꯕꯗꯣ ꯑꯃ ꯂꯩꯕꯅꯤꯅ ꯆꯠꯅꯕꯤ ꯀꯥꯏꯍꯟꯕ ꯐꯠꯇꯦ ꯑꯩꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯍꯦꯛꯇ ꯅꯝꯗꯨꯅ ꯁꯤꯖꯤꯟꯅꯕꯗꯤ ꯐꯠꯇꯦ ꯈꯜꯂꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯅꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏꯗ ꯑꯩꯁꯨ ꯃꯥꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯌꯨꯝꯒꯤ ꯋꯥꯗꯤ ꯊꯤꯕ ꯐꯖꯕ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯔꯛꯏ ꯄꯥꯔꯤꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏ ꯄꯥꯔꯤ ꯇꯟꯗꯤ ꯌꯥꯝꯅ ꯇꯜꯂꯤ ꯑꯗꯨꯕꯨ ꯂꯥꯛꯂꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯆꯤꯛꯄ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯂꯦ ꯋꯥꯔꯤꯗꯣ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯅꯨꯄꯥ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯏ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯕꯒꯦ ꯑꯩꯒꯤ ꯋꯥꯗꯨꯕꯨ ꯌꯥꯔꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯔꯒꯅ ꯀꯔꯤ ꯌꯥꯗ꯭ꯔꯒꯅ ꯀꯔꯤ ꯈꯨꯝꯅꯤ ꯈꯪꯅꯤꯡꯉꯤ ꯑꯩ ꯍꯥꯏꯐꯝꯒ ꯈꯪꯗꯦꯗ ꯅꯍꯥꯛꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯩꯗꯤ ꯆꯠꯅꯕꯤꯕꯨ ꯅꯥꯊꯩꯔꯒ ꯆꯠꯄ ꯄꯥꯝꯖꯗꯦ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯈꯤ ꯅꯨꯡꯁꯤꯖꯈꯤ ꯑꯗꯣ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯅꯪꯒꯤ ꯌꯨꯝꯗꯣ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯅꯤ ꯈꯟꯖꯔꯒꯦ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯇꯧꯒꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯊꯝꯒꯅꯤ ꯊꯥꯗꯣꯏꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯃ ꯁꯤꯕꯤꯔꯛꯏ ꯃꯁꯤꯒꯤ ꯈꯨꯗꯣꯞꯁꯤꯅ ꯇꯥꯛꯂꯤꯕꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯄꯥꯔꯤ ꯃꯣꯃꯣꯟꯅꯣꯛꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯊꯥꯡꯁꯤꯅ  ꯇꯥꯛꯂꯤꯕꯁꯤꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯕꯅꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏꯗꯕꯅꯤ
ꯄꯥꯔꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯂꯧꯌꯥꯏꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯆꯠꯂꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯝꯂꯦ, ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯅꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯏꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯃꯌꯨꯝ ꯄꯥꯔꯤ ꯑꯃꯗꯤ ꯂꯧꯌꯥꯏꯃꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯂꯩꯇꯦ꯫ ꯈꯔ ꯑꯃꯗꯤ ꯀꯂꯛꯅꯕꯅ ꯂꯣꯏꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯀꯣꯛ ꯅꯣꯟꯊꯕ ꯇꯝꯕ ꯍꯧꯕ ꯌꯥꯔꯅꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯏꯀꯥꯏꯕꯅ ꯁꯤꯔꯀꯥꯟꯁꯤꯗ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ꯫ ꯏꯀꯥꯏꯁꯜꯂꯛꯇꯣꯔꯦ ꯅꯣꯏꯗꯒ ꯂꯥꯛꯄ꯫ ꯑꯁ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯁꯨ ꯂꯨꯍꯣꯡꯗꯣꯛ ꯑꯣꯏꯔꯗꯤ ꯅꯌꯨꯝꯗꯣ ꯃꯈꯥꯗ ꯄꯨꯊꯔꯛꯑꯣꯗꯅ, ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯕ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤꯗ ꯄꯨꯟꯅ ꯍꯣꯡꯉꯁꯤꯔꯣ? ꯀꯥꯁꯨ ꯌꯥꯝ ꯌꯥꯝꯃꯤ꯫ ꯏꯀꯥꯏꯖꯩꯗ꯫ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯁꯨ ꯑꯩꯒꯤꯗ ꯂꯩꯔꯁꯦ꯫ ꯄꯣꯠ ꯆꯩ ꯀꯥꯗꯣ ꯂꯧꯒꯦ꯫ ꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯎꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯅꯪꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯕ꯫ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ꯫ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯣ ꯈꯟꯅꯔꯁꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤꯗꯨ ꯂꯥꯛꯏ꯫ ꯄꯥꯔꯤ, ꯏꯅꯤꯡꯊꯧꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏ꯫ ꯐꯨꯔꯤꯠ ꯑꯃꯁꯨ ꯄꯨꯔꯛꯎ ꯍꯥꯏ꯫ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏ꯫ ꯑꯩ ꯆꯠꯂꯝꯃꯒꯦ, ꯁꯣꯝꯗ ꯊꯕꯛ ꯆꯤꯜꯍꯧꯔꯤ꯫ ꯑꯁ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯄꯥ ꯃꯆꯥꯗꯣ ꯎꯅꯔꯔꯣꯏ ꯂꯦꯞꯆꯕꯅꯤ꯫ ꯂꯧꯌꯥꯏꯃ, ꯅꯪ ꯑꯝꯇ ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯀꯣꯅꯨꯡꯗ ꯊꯤꯟꯕꯤꯔꯨꯆꯣ꯫ ꯂꯨꯍꯣꯡꯕꯁꯨ ꯍꯌꯦꯡꯅꯤ, ꯉꯁꯤ ꯍꯦꯛꯇ ꯎꯅꯕꯗꯨꯗꯤ ꯉꯝꯃꯣꯏꯗ꯫ ꯏꯁ, ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯤꯆꯤ ꯈꯠꯆꯜꯂꯨꯒꯦꯗꯤ ꯍꯥꯏꯗꯦ, ꯏꯀꯥꯏꯖꯩ ꯀꯥꯏꯅ꯫ ꯅꯪ ꯊꯤꯜꯂꯨꯆꯣ, ꯉꯝꯖꯔꯔꯣꯏ꯫ ꯃꯤ ꯃꯆꯥ ꯑꯩꯕꯨ ꯑꯃꯨꯛ ꯅꯣꯛꯅꯔꯛꯑꯗꯤ꯫ ꯏꯇꯥꯎ, ꯀꯩꯒꯤ ꯅꯣꯛꯅꯗꯣꯏꯅꯣ? ꯑꯝꯇ ꯊꯤꯟꯕꯤꯔꯨꯆꯣꯕ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯗ, ꯇꯧꯅꯨꯗ꯫ ꯅꯪꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯛꯈꯤꯅꯦꯕ, ꯅꯪꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕꯩꯅꯤ꯫ ꯃꯁꯤꯗꯤꯕ ꯍꯥꯏꯅꯕꯒ ꯌꯥꯒꯗꯕ ꯃꯤ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯆꯠꯂꯨꯔꯒꯦ꯫ ꯄꯨꯊꯣꯔꯛꯑꯣ ꯐꯨꯔꯤꯠꯇꯣ꯫ ꯄꯥꯔꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯛꯂꯦ, ꯃꯅꯝꯒ ꯅꯝꯃꯤ, ꯑꯗꯨꯒ ꯄꯤꯔꯝꯃꯤ꯫ ꯂꯧꯌꯥꯏꯃ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯧꯌꯥꯏꯃ ꯎꯕꯗ ꯉꯛꯏ꯫ ꯐꯨꯔꯤꯠ ꯑꯃꯁꯨ ꯄꯥꯏꯔꯛꯏ꯫ ꯈꯔ ꯑꯃꯗꯤ ꯅꯣꯛꯅꯒꯨꯝ ꯇꯧꯏ, ꯈꯔ ꯑꯃꯗꯤ ꯏꯆꯨꯝ ꯆꯨꯝꯅ ꯈꯟꯅꯩ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯃꯥꯒꯤ ꯐꯨꯔꯤꯠ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯗꯤ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯆꯪꯍꯜꯂꯤ꯫ ꯅꯤꯡꯊꯧꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯂꯧꯌꯥꯏꯃ ꯅꯤꯡꯊꯧ ꯑꯗꯨ ꯎꯔꯕꯗ ꯀꯧꯔꯛꯏ꯫ ꯏꯅꯤꯡꯊꯧ! ꯅꯤꯡꯊꯧꯗꯨ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯂꯧꯌꯥꯏꯃꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯎꯔꯦ꯫ ꯃꯥꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯔꯥꯅꯤꯆꯥꯒꯨꯝꯕ ꯃꯤꯑꯣꯏ ꯂꯩꯔꯤꯕꯖꯥꯠꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯔꯥꯅꯤꯆꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯂꯧꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯔꯝꯃꯤ꯫ ꯔꯥꯅꯤꯆꯥꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯗꯣꯔꯤ, ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠꯁꯦ ꯏꯅꯤꯡꯊꯧꯅ ꯄꯨꯔꯛꯑꯣꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯌꯥꯝ ꯅꯥꯟꯅꯁꯨ ꯎꯏꯅ꯫ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ꯫ ꯂꯧꯌꯥꯏꯃꯗꯤ ꯔꯥꯅꯤꯆꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ, ꯏꯅꯤꯡꯊꯧ, ꯁꯦ ꯄꯥꯔꯤꯒꯤ ꯐꯨꯔꯤꯠ꯫ ꯃꯥꯗꯤ ꯂꯥꯛꯄꯗꯣ ꯏꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯂꯧꯌꯥꯏꯃꯅ ꯔꯥꯅꯤꯆꯥꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯏꯆꯥ ꯑꯍꯜꯒꯤꯁꯨ ꯕꯣꯔ ꯂꯩꯔꯦꯗꯅ, ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ꯭ꯔꯣ? ꯔꯥꯅꯤꯆꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯊꯕꯛ ꯁꯨꯕꯤ ꯃꯥꯟꯕ꯭ꯔꯣ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯟꯕ꯭ꯔꯣ? ꯋꯥꯗꯨꯗ ꯂꯧꯌꯥꯏꯃ ꯐꯠ ꯂꯦꯞꯄꯤ, ꯑꯗꯨꯒ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ? ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅ ꯂꯧꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯗꯣ ꯑꯗꯨꯒꯤ ꯃꯆꯦꯅꯤ꯫ ꯑꯩꯅ ꯃꯤ ꯄꯤꯛꯄꯒꯤ, ꯑꯍꯜ ꯃꯥꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯂꯧꯌꯥꯏꯃ ꯃꯀꯣꯛ パꯏꯔꯒ, ꯑꯁ ꯂꯣꯏꯔꯦꯗꯅ, ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯈ꯭ꯔꯦ꯫ ꯅꯪꯁꯨ ꯅꯍꯥꯟꯃꯨꯛ ꯊꯦꯡꯅꯕꯗꯨꯗ ꯐꯖꯅ ꯍꯥꯏꯔꯝꯕ ꯑꯣꯏꯔꯗꯤ ꯐꯩ꯫ ꯏꯅꯤꯡꯊꯧꯗꯣ ꯅꯪꯅ ꯁꯥꯎꯗꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣꯃꯤ, ꯅꯪꯕꯨ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯅꯌꯨꯝꯁꯨ ꯈꯪꯗꯦ, ꯑꯗꯨꯅ ꯏꯅꯥꯎꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯪ ꯊꯤꯔꯛꯀꯦ ꯈꯜꯂꯝꯃꯤꯅꯤ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥꯕ ꯌꯥꯕ ꯋꯥꯗꯤ ꯑꯣꯏꯍꯜꯂꯛꯎꯀꯣ꯫ ꯃꯥꯅꯦ, ꯇꯥꯕ ꯌꯥꯕ ꯋꯥꯅꯤ꯫ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯂꯨꯍꯣꯡꯊꯣꯛꯑꯁꯦ, ꯌꯥꯕ꯭ꯔꯣ? ꯑꯩꯅꯁꯨ ꯈꯟꯖꯔꯝꯕꯅꯤ, ꯑꯗꯨꯗ ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯒꯤꯗꯤ ꯑꯗꯨꯝꯅ ꯍꯥꯟꯅ ꯌꯥꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ꯫ ꯅꯪꯅ ꯌꯥꯔꯕꯗꯤ ꯂꯣꯏꯔꯦ, ꯑꯇꯩ ꯃꯊꯧ ꯇꯥꯗꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯉꯟꯅ ꯂꯥꯛꯑꯣ, ꯌꯥꯝ ꯅꯥꯟꯅ꯫ ꯑꯩꯁꯨ ꯅꯪꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯔꯥꯅꯤꯆꯥꯁꯨ ꯅꯣꯛꯅ ꯆꯪꯈ꯭ꯔꯦ꯫ ꯂꯧꯌꯥꯏꯃꯁꯨ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯕꯅꯤꯅ ꯃꯤ ꯄꯨꯝꯅꯃꯛ ꯂꯥꯡꯅꯩ꯫ ꯑꯍꯥꯎ ꯑꯊꯨꯝ ꯋꯥꯠꯇꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯑꯗꯨꯝ ꯄꯤꯛꯇꯦ, ꯈꯔ ꯁꯝꯒꯠꯂꯦ, ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯂꯩꯁꯨ ꯃꯌꯥꯝ ꯑꯃ ꯊꯥꯏ, ꯍꯩ ꯔꯥꯁꯨ ꯌꯥꯝꯅ ꯍꯧꯏ꯫ ꯂꯨꯍꯣꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯩ ꯍꯦꯛꯂꯒ ꯍꯟꯅꯈꯤ꯫
ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯂꯧꯌꯥꯏꯃ ꯑꯃꯗꯤ ꯔꯥꯅꯤꯆꯥꯁꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯝꯃꯤ, ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤꯗ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯅꯦꯝꯃꯤ ꯍꯥꯏꯅ ꯂꯛꯅꯔꯝꯕ ꯂꯧꯌꯥꯏꯃꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯈ꯭ꯔꯕꯅꯤꯅ ꯃꯤꯠꯅ ꯌꯦꯡꯕ ꯐꯥꯎꯕ ꯀꯤꯅꯔꯝꯃꯤ꯫ ꯂꯧꯌꯥꯏꯃꯁꯨ ꯍꯧꯖꯤꯛꯇꯤ ꯄꯤꯛꯑꯦ ꯒꯥꯏꯅ ꯀꯔꯤꯁꯨ ꯋꯥꯖꯔꯨꯗ꯭ꯔꯦ, ꯆꯥꯎꯊꯣꯛꯅ ꯅꯤꯡꯇꯝꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯊꯣꯛꯄꯁꯨ ꯉꯝꯂꯛꯂꯝꯃꯤ꯫